ꯃꯛꯇꯗ ꯑꯩꯒꯤ ꯆꯦꯅꯦꯜꯕꯨ ꯌꯦꯡꯕꯤꯔꯤꯕ ꯏꯆꯤꯟ ꯏꯅꯥꯎ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯅ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ꯫ ꯃꯌꯥꯝ ꯑꯗꯨꯗꯤ ꯑꯩ ꯉꯁꯤ ꯑꯅꯥꯝꯕꯤ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ ꯑꯃ ꯃꯌꯥꯝꯗ ꯑꯗꯨꯝ ꯁꯤꯌꯥꯔ ꯇꯧꯖꯔꯛꯀꯦ ꯃꯌꯥꯝ꯫ ꯑꯗꯣ ꯑꯅꯥꯝꯕꯤ ꯍꯥꯏꯔꯤꯕ ꯃꯅꯥ ꯑꯁꯤ ꯊꯥꯏꯅ ꯃꯃꯥꯡꯉꯩꯗꯒꯤ ꯑꯩꯈꯣꯏ ꯏꯕꯣꯛ ꯑꯣꯏꯅ ꯁꯤꯖꯤꯟꯅꯔꯝꯕ ꯆꯥꯔꯝꯕ ꯃꯅꯥ ꯃꯈꯜ ꯑꯃꯅꯤ꯫ ꯑꯗꯨꯕꯨ ꯏꯆꯥꯁꯤꯡꯗꯤ ꯍꯧꯖꯤꯛ ꯈꯪꯕ ꯉꯝꯗ꯭ꯔꯦ꯫ ꯑꯗꯨꯅ ꯃꯈꯣꯏꯒꯤꯗꯃꯛꯇ ꯅꯧꯅ ꯍꯧꯔꯛꯏꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯑꯣꯏꯅ ꯑꯩ ꯉꯁꯤ ꯑꯅꯥꯝꯕꯤ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤꯁꯦ ꯎꯠꯆꯔꯛꯀꯦ꯫ ꯃꯁꯤꯒ ꯊꯣꯡꯕꯗ ꯊꯥꯛꯅꯕ ꯃꯆꯜꯁꯤꯡꯗꯤ ꯁꯤꯗ ꯂꯩꯔꯦ: ꯉꯥꯔꯤ ꯂꯩꯔꯦ, ꯉꯥ ꯑꯌꯥꯏꯕ ꯑꯅꯤꯁꯤ ꯂꯩꯔꯦ, ꯃꯣꯔꯣꯛ ꯑꯀꯪꯕꯁꯦ ꯂꯧꯔꯒ ꯊꯥꯛꯆꯔꯛꯀꯦ, ꯑꯗꯩ ꯃꯣꯔꯣꯛ ꯑꯇꯦꯛꯄꯁꯤꯁꯨ ꯊꯥꯛꯆꯔꯛꯀꯦ, ꯑꯗꯒꯤ ꯐꯗꯤꯒꯣꯝ ꯂꯩꯔꯦ, ꯁꯤꯡ ꯃꯅꯥ ꯂꯩꯔꯦ, ꯇꯤꯜꯍꯧ ꯂꯩꯔꯦ, ꯁꯤꯡ ꯃꯀꯛ ꯑꯁꯤꯃ ꯑꯩ ꯀꯨꯞꯅ ꯁꯣꯏꯔꯒ ꯊꯥꯛꯆꯔꯛꯀꯦ꯫ ꯑꯗꯣ ꯌꯦꯡꯃꯤꯟꯅꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯃꯈꯥ ꯇꯥꯅ꯫ ꯑꯗꯨꯗꯤ ꯑꯩ ꯁꯦꯝ ꯁꯥꯕ ꯍꯧꯔꯒꯦ ꯃꯌꯥꯝ꯫ ꯑꯩ ꯃꯆꯜꯁꯤꯡꯗꯣ ꯑꯃꯨꯛ ꯁꯦꯝ ꯁꯥꯖꯔꯦ꯫ ꯁꯤ ꯇꯤꯜꯍꯧ ꯂꯩꯔꯦ, ꯃꯣꯔꯣꯛ ꯇꯪꯈꯥꯏ ꯂꯩꯔꯦ, ꯃꯣꯔꯣꯛ ꯑꯀꯪꯕꯁꯤꯁꯨ ꯑꯩꯅ ꯂꯧꯔꯒ ꯊꯥꯛꯆꯔꯛꯀꯦ, ꯁꯤꯡ ꯂꯩꯔꯦ, ꯐꯗꯤꯒꯣꯝ ꯂꯩꯔꯦ꯫ ꯃꯁꯤꯁꯤꯡꯁꯦ ꯂꯣꯏꯅ ꯑꯩꯅ ꯊꯣꯡꯕꯗ ꯊꯥꯛꯂꯛꯀꯗꯕꯅꯤ꯫ ꯁꯦꯝ ꯁꯥꯕ ꯂꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯃꯅꯥꯁꯦ ꯑꯃꯨꯛ ꯆꯥꯝꯕ ꯍꯧꯖꯔꯒꯦ ꯃꯌꯥꯝ꯫ ꯑꯍꯥꯟꯕꯗ ꯑꯩ ꯃꯣꯔꯣꯛꯁꯦ ꯂꯧꯊꯣꯛꯆꯔꯒꯦ ꯍꯥꯏꯐꯦꯠꯇꯪ ꯁꯨꯃꯥꯏꯅ꯫ ꯑꯀꯥꯕꯒꯤ ꯃꯅꯝꯁꯦ ꯅꯨꯡꯁꯤꯌꯦꯕ꯫ ꯃꯌꯥꯝ ꯑꯗꯣ ꯑꯩ ꯈꯥꯡꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦ꯫ ꯈꯥꯡꯁꯦ ꯁꯥꯔꯦ꯫ ꯎꯌꯥꯟꯗꯁꯨ ꯊꯣꯡꯅꯩꯀꯣ, ꯑꯗꯣ ꯑꯩ ꯉꯁꯤꯒꯤꯗꯤ ꯈꯥꯡꯗ ꯑꯣꯏꯅ ꯊꯣꯡꯉꯒꯦ ꯃꯌꯥꯝ꯫ ꯉꯁꯥꯏꯒꯤ ꯑꯅꯥꯝꯕ ꯃꯅꯥꯁꯦ ꯍꯥꯞꯆꯤꯟꯖꯔꯒꯦ, ꯉꯧꯔꯒꯦ꯫ ꯍꯥꯏꯗꯤ ꯑꯅꯥꯝꯕꯁꯦ ꯐꯖꯅ ꯑꯩꯅꯅꯦ ꯅꯩꯈꯥꯏꯔꯒ ꯆꯥꯝꯃꯕꯅꯦ꯫ ꯈꯔ ꯅꯩꯈꯥꯏꯔꯒ ꯍꯥꯏꯗꯤ ꯁꯨꯔꯨ ꯁꯨꯔꯨ ꯈꯔ ꯅꯩ ꯇꯥꯕ ꯆꯥꯝꯕ ꯃꯇꯝꯗ ꯃꯌꯥꯝ꯫ ꯑꯗꯨ ꯑꯁꯨꯃꯥꯏꯅ ꯆꯥꯝꯃꯦ꯫ ꯍꯥꯞꯄꯒꯦ꯫ ꯑꯁꯨꯃꯥꯏꯅ ꯉꯧꯒꯦ ꯉꯥꯏꯍꯥꯛꯇꯪ ꯉꯧꯔꯒꯅꯦ꯫ ꯀꯨꯞꯅ ꯁꯣꯏꯔꯁꯨ ꯌꯥꯏ꯫ ꯀꯨꯞꯅ ꯁꯣꯏꯔꯒ ꯃꯍꯥꯎ ꯋꯥꯠꯂꯤ ꯍꯥꯏꯅꯩ꯫ ꯈꯨꯠꯅ ꯁꯨꯃꯥꯏꯅ ꯅꯩꯈꯥꯏꯕ ꯃꯇꯣꯟ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯅꯩꯔꯒ ꯆꯥꯝꯕꯤ ꯇꯥꯕ ꯈꯔ ꯑꯅꯥꯟꯕꯗꯣ, ꯍꯥꯏꯗꯤ ꯃꯥꯒꯤ ꯑꯅꯥꯟꯕꯒꯤ ꯀꯩꯅꯣꯗꯣ ꯈꯔ ꯊꯣꯛꯍꯟ ꯇꯥꯕ ꯃꯌꯥꯝ꯫ ꯁꯨꯃꯥꯏꯅ ꯉꯧꯕꯤꯔꯣ ꯀꯪꯅ꯫ ꯑꯗꯨ ꯃꯈꯨꯝ ꯈꯨꯝꯖꯤꯟꯒꯦ ꯉꯥꯏꯍꯥꯛꯇꯪ ꯄꯠꯊꯍꯟꯒꯦ꯫ ꯃꯈꯨꯝ ꯍꯥꯡꯗꯣꯛꯆꯒꯦ, ꯌꯦꯡꯒꯦ ꯃꯌꯥꯝ꯫ ꯃꯁꯤꯒ ꯊꯥꯏꯅꯒꯤ ꯑꯩꯈꯣꯏ ꯏꯄꯨ ꯑꯣꯏꯅ ꯊꯣꯡꯕꯗꯗꯤ, ꯏꯕꯣꯛꯅ ꯊꯣꯡꯕ ꯃꯇꯝꯗꯗꯤ ꯈꯖꯤꯡ ꯉꯥ ꯑꯌꯥꯏꯕꯗꯣ ꯃꯗꯨ ꯌꯥꯝꯅ ꯆꯥꯟꯅꯕꯅꯦ ꯃꯥꯒ ꯑꯅꯥꯝꯕꯁꯤꯒ꯫ ꯑꯗꯣ ꯑꯩꯒꯤꯗꯤ ꯉꯁꯤꯗꯤ ꯈꯖꯤꯡ ꯂꯩꯇ꯭ꯔꯦ, ꯉꯥ ꯑꯌꯥꯏꯕꯁꯨ ꯂꯩꯇꯦ, ꯈꯖꯤꯡ ꯉꯥꯔꯤꯁꯨ ꯂꯩꯇ꯭ꯔꯦ, ꯈꯖꯤꯡ ꯑꯌꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ ꯍꯥꯏꯔꯤꯃꯤ ꯑꯩꯅ ꯍꯥꯏꯔꯤꯁꯦ꯫ ꯈꯖꯤꯡ ꯑꯌꯥꯏꯕꯁꯨ ꯂꯩꯇ꯭ꯔꯦ, ꯑꯗꯒꯤ ꯉꯥꯔꯤꯁꯨ ꯂꯩꯇꯦ, ꯈꯖꯤꯡ ꯉꯥꯔꯤꯁꯨ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯉꯥꯔꯤ ꯑꯣꯏꯔꯁꯨ ꯌꯥꯏ, ꯃꯣꯏꯅ ꯉꯥꯔꯤ ꯑꯣꯏꯅ ꯁꯤꯖꯤꯟꯅꯕꯁꯨ ꯌꯥꯎꯔꯤ ꯁꯨꯝꯀꯣ꯫ ꯑꯁꯤꯒ ꯊꯩꯕꯣꯡ ꯃꯔꯨꯁꯨ ꯍꯥꯞꯅꯩ ꯃꯣꯏꯗꯤ꯫ ꯑꯩꯗꯤ ꯑꯗꯨꯝ ꯃꯅꯥꯁꯤꯇꯅꯤ ꯉꯁꯤ ꯊꯣꯡꯉꯤꯁꯦ꯫ ꯑꯩꯈꯣꯏ ꯏꯀꯨꯕꯣꯛꯇꯣ ꯌꯥꯝ ꯄꯥꯝꯃꯦ ꯑꯁꯤ ꯊꯣꯡꯕꯁꯦ꯫ ꯏꯕꯣꯛꯅ ꯁꯨꯃꯥꯏꯅ ꯊꯣꯡꯉꯤ, ꯑꯩꯈꯣꯏꯅ ꯎꯍꯧꯕ ꯍꯥꯏꯇꯥꯔꯦ꯫ ꯑꯩꯈꯣꯏꯁꯨ ꯆꯥꯍꯧꯋꯤ, ꯍꯥꯎꯋꯤ ꯃꯌꯥꯝ꯫ ꯊꯥꯏꯅꯒꯤ ꯑꯔꯤꯕ ꯌꯦꯟꯁꯥꯡꯅꯤ ꯁꯤꯁꯦ꯫ ꯉꯁꯤꯒꯤꯗꯤ ꯑꯩꯅ ꯊꯩꯕꯣꯡ ꯃꯔꯨꯁꯨ ꯌꯥꯎꯗꯦ, ꯈꯖꯤꯡ ꯉꯥ ꯑꯌꯥꯏꯕꯁꯨ ꯌꯥꯎꯗꯦ꯫ ꯑꯗꯨꯝ ꯉꯥ ꯑꯌꯥꯏꯕ ꯑꯣꯏꯅ ꯊꯥꯛꯑꯒ ꯉꯥꯔꯤꯒ ꯊꯥꯛꯑꯒ ꯊꯣꯡꯖꯔꯛꯀꯦ ꯇꯧꯔꯤꯃꯤ ꯃꯌꯥꯝ꯫ ꯌꯦꯡꯃꯤꯟꯅꯁꯤ ꯃꯈꯥ ꯇꯥꯅ꯫ ꯑꯃꯨꯛ ꯌꯦꯡꯉꯁꯤ ꯃꯌꯥꯝ꯫ ꯃꯌꯥꯝ ꯑꯩ ꯉꯥꯔꯤꯁꯦ ꯊꯥꯛꯑꯒꯦ꯫ ꯑꯗꯣ ꯉꯥꯔꯤꯁꯦ ꯊꯥꯛꯆꯜꯂꯦ, ꯑꯗꯨꯗꯒꯤ ꯇꯤꯜꯍꯧ ꯊꯥꯛꯆꯜꯂꯒꯦ꯫ ꯃꯊꯪ ꯍꯥꯞꯆꯜꯂꯒꯦ ꯍꯧꯖꯤꯛꯀꯣ, ꯃꯍꯤ ꯍꯥꯞꯄꯒ ꯑꯗꯒꯤ ꯂꯣꯜꯂꯒꯦ꯫ ꯇꯪꯈꯥꯏꯁꯤꯁꯨ ꯍꯥꯞꯄꯒꯦ꯫ ꯐꯗꯤꯒꯣꯝ ꯍꯥꯞꯄꯦ,
ꯏꯁꯤꯡ ꯍꯥꯞꯄꯦ, ꯉꯁꯥꯏ ꯃꯣꯔꯣꯛ ꯑꯀꯥꯕꯗꯣ ꯑꯗꯨꯁꯨ ꯑꯩꯅ ꯊꯤꯗꯣꯛꯅ ꯈꯔ ꯍꯥꯞꯄꯦ, ꯉꯥ ꯑꯌꯥꯏꯕꯗꯣ ꯁꯤꯁꯨ ꯍꯥꯞꯆꯤꯜꯂꯒꯦ ꯃꯌꯥꯝ, ꯏꯁꯤꯡ ꯃꯅꯥꯗꯨꯁꯨ ꯍꯥꯞꯆꯤꯜꯂꯒꯦ, ꯑꯗꯨꯒ ꯑꯝꯇꯪ ꯉꯧꯒꯦ ꯃꯌꯥꯝ꯫ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯊꯣꯡꯕ ꯊꯥꯛꯄꯁꯦ ꯇꯧꯔꯝꯃꯒꯗꯤ, ꯇꯥꯛꯄꯤꯔꯝꯃꯒꯗꯤ ꯏꯆꯥ ꯏꯁꯨꯁꯤꯡꯁꯤꯅ ꯍꯌꯦꯡ ꯈꯪꯕ ꯉꯝꯒꯅꯤ ꯀꯃꯥꯏꯅ ꯀꯔꯤ ꯏꯃꯥ ꯍꯣꯏꯅ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯗꯣ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅ ꯑꯩꯅ ꯎꯠꯆꯕꯅꯤ ꯃꯌꯥꯝ, ꯔꯤꯜꯁꯦ ꯁꯥꯖꯕꯅꯤ꯫ ꯑꯗꯩ ꯍꯧꯖꯤꯛ ꯃꯍꯤ ꯍꯥꯞꯄꯒꯦ ꯃꯌꯥꯝ, ꯏꯁꯤꯡ ꯍꯥꯞꯆꯤꯜꯂꯒꯦ, ꯅꯪꯒꯤ ꯆꯥꯡꯗꯨꯗ, ꯏꯁꯤꯡꯒꯤ ꯆꯥꯡꯗꯨꯗ ꯍꯥꯞꯄꯤꯔꯣ꯫ ꯁꯨꯃꯥꯏꯅ ꯑꯣꯠꯈꯥꯏꯔꯒꯦ, ꯃꯌꯥꯝꯗꯤ ꯀꯃꯥꯏꯅ ꯊꯣꯡꯉꯤ? ꯑꯩꯗꯤ ꯑꯗꯨꯝ ꯑꯩꯅ ꯑꯈꯪꯕꯗꯣ ꯊꯣꯡꯕꯅꯤ, ꯃꯌꯥꯝꯁꯨ ꯀꯃꯥꯏꯅ ꯊꯣꯡꯉꯤ ꯍꯥꯏꯕꯗꯣ ꯀꯣꯃꯦꯟꯗ ꯍꯥꯏꯕꯤꯔꯝꯃꯨ ꯃꯌꯥꯝ, ꯏꯆꯥꯁꯤꯡꯁꯤꯅ ꯈꯪꯍꯧꯅꯕ꯫ ꯍꯥꯏꯗꯤ ꯃꯤꯒꯤ ꯏꯃꯨꯡꯒꯤ ꯈꯨꯊꯣꯡꯗꯣ ꯅꯠꯇ꯭ꯔꯥ? ꯑꯗꯨꯅꯤꯗ ꯑꯩꯁꯨ ꯑꯩꯈꯣꯏꯒꯤ ꯏꯕꯣꯛ ꯑꯣꯏꯅ ꯊꯣꯡꯕꯒꯤ, ꯏꯃꯥ ꯑꯣꯏꯅ ꯊꯣꯡꯕꯒꯤ ꯏꯁꯇꯥꯏꯜꯗꯨꯒ ꯃꯑꯣꯡꯗꯨꯒ ꯊꯣꯡꯖꯕꯅꯤ ꯍꯧꯖꯤꯛ ꯃꯌꯥꯝ꯫ ꯁꯧꯍꯟꯖꯔꯒꯦ ꯑꯗꯨꯗꯤ ꯃꯈꯨꯝ ꯈꯨꯝꯃꯒꯀꯣ, ꯑꯗꯒꯤ ꯊꯨꯝꯃꯨꯛ ꯀꯣꯟꯅ ꯊꯥꯛꯑꯁꯤ꯫ ꯑꯗꯣ ꯃꯅꯥꯁꯦ ꯑꯩ ꯑꯃꯨꯛ ꯌꯦꯡꯃꯤꯟꯅꯔꯁꯤ ꯃꯌꯥꯝ꯫ ꯃꯅꯝꯁꯨ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯃꯌꯥꯝ, ꯑꯩꯈꯣꯏ ꯃꯅꯥꯁꯦ ꯁꯨꯃꯥꯏꯅ ꯅꯪ ꯅꯪ ꯂꯥꯎꯅꯀꯣ, ꯌꯥꯝ ꯍꯥꯎꯕ ꯏꯟꯁꯥꯡꯅꯤ, ꯃꯌꯥꯝꯁꯨ ꯑꯝꯇ ꯇ꯭ꯔꯥꯏ ꯇꯧꯔꯒ ꯌꯦꯡꯕꯤꯌꯨ꯫ ꯂꯣꯏꯔꯦ ꯏꯟꯁꯥꯡꯁꯦ, ꯑꯗꯣ ꯃꯍꯤꯁꯨ ꯆꯞ ꯆꯥꯔꯦ, ꯑꯩ ꯊꯨꯝ ꯊꯥꯛꯆꯜꯂꯒꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯊꯨꯝ ꯑꯃꯨꯛ ꯊꯥꯛꯃꯤꯟꯅꯔꯁꯤ꯫ ꯑꯅꯥꯝꯕꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ, ꯃꯈꯨꯝ ꯈꯨꯝꯖꯤꯟꯖꯔꯦ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯗ ꯑꯩ ꯃꯩ ꯃꯨꯊꯠꯂꯒꯦ, ꯑꯗꯨꯒ ꯌꯦꯟꯊꯣꯛꯆꯔꯒꯦ꯫ ꯁꯦꯞ ꯇꯧꯔꯕ ꯃꯇꯨꯡꯗ ꯌꯦꯡꯃꯤꯟꯅꯔꯁꯤ꯫ ꯑꯩꯒꯤ ꯑꯅꯥꯟꯕꯤ ꯊꯣꯡꯕ ꯂꯣꯏꯔꯦ ꯃꯌꯥꯝ, ꯄꯨꯔꯥ ꯔꯦꯗꯤꯅꯦ꯫ ꯑꯁꯤꯅꯤ ꯃꯌꯥꯝ ꯑꯩꯒꯤ ꯉꯁꯤꯒꯤ ꯔꯦꯁꯤꯄꯤ, ꯑꯅꯥꯟꯕꯤ ꯊꯣꯡꯕꯒꯤ ꯔꯦꯁꯤꯄꯤ꯫ ꯍꯥꯎꯅꯤ ꯍꯥꯎꯔꯣꯏ ꯃꯌꯥꯝ ꯀꯣꯃꯦꯟꯗ ꯈꯪꯍꯟꯕꯤꯔꯝꯃꯨ꯫ ꯑꯁꯤꯅꯤ ꯃꯌꯥꯝ, ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯕꯥꯏ ꯕꯥꯏ, ꯃꯊꯪꯒꯤ ꯑꯃꯨꯛ ꯚꯤꯗꯤꯑꯣꯗ ꯎꯅꯔꯁꯤ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛ꯫ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯤꯕꯨ ꯂꯥꯏꯛ, ꯁꯤꯌꯥꯔ, ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯝꯃꯨ ꯃꯌꯥꯝ꯫ ꯊꯦꯡꯛ ꯌꯨ ꯃꯌꯥꯝ꯫